ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯖꯣꯏꯟ ꯚꯦꯟꯆꯔ ꯕ꯭ꯔꯍꯃꯣꯁ ꯑꯦꯔꯣꯁꯄꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯅꯤ ꯏꯟꯗꯤꯌꯥꯒꯤ DRDO ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ NPO ꯃꯁꯤꯅꯣꯁꯇ꯭ꯔꯣꯌꯦꯅꯤꯌꯥ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜ ꯁꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯈꯤꯕ ꯃꯜꯇꯤꯅꯦꯁꯅꯦꯜ ꯑꯦꯔꯣꯁꯄꯦꯁ ꯑꯦꯟ ꯗꯤꯐꯦꯟꯁ ꯀꯣꯔꯄꯣꯔꯦꯁꯟ ꯑꯁꯤ 1988ꯗ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯕ꯭ꯔꯍꯃꯣꯁ ꯍꯥꯏꯔꯤꯕ ꯃꯤꯡꯊꯣꯜ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤꯒ ꯃꯣꯁꯀꯣꯚꯥ ꯍꯥꯏꯔꯤꯕ ꯔꯁꯤꯌꯥꯒꯤ ꯇꯨꯔꯦꯜ ꯑꯅꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯊꯣꯟꯈꯤꯕꯅꯤ꯫ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯕ꯭ꯔꯍꯃꯣꯁ ꯃꯤꯁꯥꯏꯜ ꯑꯁꯤ ꯑꯦꯟꯇꯤꯁꯤꯞ ꯃꯤꯁꯥꯏꯜ ꯑꯃ ꯑꯣꯏꯅ ꯁꯦꯝꯈꯤ, ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯤ ꯗꯤꯐꯦꯟꯁꯀꯤ ꯑꯣꯏꯕ ꯗꯔꯀꯥꯔ ꯇꯥꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤꯗꯒꯤ ꯁꯦꯝꯗꯣꯛꯇꯨꯅ ꯌꯨꯅꯤꯚꯔꯁꯦꯜ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜ ꯑꯃ ꯑꯣꯏꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯈꯤ꯫ ꯌꯨꯅꯤꯚꯔꯁꯦꯜ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜ ꯍꯥꯏꯕꯗꯤ ꯏꯌꯥꯔꯗꯒꯤꯕꯨ ꯑꯣꯏꯒꯦꯔꯥ, ꯂꯦꯟꯗꯒꯤꯕꯨ ꯑꯣꯏꯒꯦꯔꯥ, ꯅꯠꯇ꯭ꯔꯒꯅ ꯖꯍꯥꯖꯇꯒꯤ ꯑꯣꯏꯒꯦꯔꯥ, ꯁꯕꯃꯦꯔꯤꯟꯗꯒꯤ ꯑꯣꯏꯒꯦꯔꯥ, ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗꯒꯤ ꯂꯣꯟꯆ ꯇꯧꯕ ꯉꯝꯕꯒꯤ ꯀꯦꯄꯦꯕꯤꯂꯤꯇꯤꯁ ꯂꯩꯕ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜ ꯑꯗꯨꯕꯨꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯄꯥꯎꯗ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯔꯤꯕ ꯕ꯭ꯔꯍꯃꯣꯁ ꯃꯤꯁꯥꯏꯜ ꯑꯁꯤ ꯋꯥꯔꯜꯗ ꯑꯁꯤꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯁꯇꯦꯁ ꯑꯣꯏꯕ ꯁꯨꯄꯔꯁꯣꯅꯤꯛ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯕ꯭ꯔꯍꯃꯣꯁ ꯃꯤꯁꯥꯏꯜ ꯑꯁꯤ ꯐꯤꯂꯤꯄꯤꯟꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯗꯤꯜ ꯐꯥꯏꯅꯦꯂꯥꯏꯖ ꯇꯧꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯈꯔꯅꯁꯨ ꯃꯁꯤꯕꯨ ꯂꯩꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤꯁꯤꯡ ꯁꯥꯅꯕ ꯂꯩ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯕ꯭ꯔꯍꯃꯣꯁ ꯃꯤꯁꯥꯏꯜ ꯑꯁꯤꯒꯤ ꯂꯤꯃꯤꯇꯦꯁꯟ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤꯒꯤ ꯔꯦꯟꯖ ꯑꯁꯤ 290 ꯀꯤꯂꯣꯃꯤꯇꯔ ꯈꯛꯇꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯕ꯭ꯔꯍꯃꯣꯁ ꯃꯤꯁꯥꯏꯜ ꯑꯁꯤ ꯗꯦꯚꯦꯂꯞ ꯇꯧꯕ ꯍꯧꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥ ꯑꯁꯤ ꯃꯤꯁꯥꯏꯜ ꯇꯦꯛꯅꯣꯂꯣꯖꯤ ꯀꯟꯇ꯭ꯔꯣꯜ ꯔꯦꯖꯤꯝ (MTCR) ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯦꯝꯕꯔ ꯑꯣꯏꯗ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯏꯟꯗꯤꯌꯥꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯇꯥꯔꯒꯁꯨ ꯑꯊꯤꯡꯕ ꯑꯃ ꯂꯩꯈꯤꯕꯅꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯟꯗꯤꯌꯥꯁꯨ MTCRꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯏꯟꯗꯤꯌꯥꯗꯁꯨ ꯃꯈꯣꯏꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯑꯁꯤ ꯁꯦꯌꯔ ꯇꯧꯕ ꯌꯥꯔꯒꯅꯤ꯫ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯅ ꯄꯨꯟꯗꯨꯅ ꯕ꯭ꯔꯍꯃꯣꯁ ꯃꯤꯁꯥꯏꯜꯒꯤ ꯚꯔꯖꯟ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯂꯩꯔꯝꯂꯤꯕ ꯔꯦꯟꯖ ꯑꯁꯤꯗꯒꯤ ꯍꯦꯟꯒꯠꯍꯟꯗꯨꯅ 1,500 ꯀꯤꯂꯣꯃꯤꯇꯔ ꯐꯥꯎꯕ ꯌꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯄꯨꯟꯗꯨꯅ ꯕ꯭ꯔꯍꯃꯣꯁ ꯃꯤꯁꯥꯏꯜꯒꯤ ꯑꯅꯤꯁꯨꯕ ꯚꯔꯖꯟ ꯑꯃꯒꯁꯨ ꯄꯨꯊꯣꯛꯀꯗꯧꯔꯤ꯫ ꯍꯟꯗꯛꯀꯤ ꯕ꯭ꯔꯍꯃꯣꯁ 2 ꯃꯤꯁꯥꯏꯜ ꯑꯁꯤꯗꯤ ꯍꯥꯏꯄꯔꯁꯣꯅꯤꯛ ꯃꯤꯁꯥꯏꯜ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯤꯁꯥꯏꯜ ꯑꯁꯤꯗꯤ ꯏꯟꯗꯤꯌꯥꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯌꯥꯔꯣꯏꯗꯕ ꯃꯤꯁꯥꯏꯜ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯄꯁꯨ ꯂꯩꯈ꯭ꯔꯦ꯫ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯄꯨꯟꯗꯨꯅ ꯗꯦꯚꯦꯂꯞ ꯇꯧꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯍꯥꯏꯄꯔꯁꯣꯅꯤꯛ ꯃꯤꯁꯥꯏꯜ ꯕ꯭ꯔꯍꯃꯣꯁ 2 ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 2024 ꯑꯁꯤꯗ ꯁꯥꯕ ꯂꯣꯏꯗꯨꯅ ꯇꯦꯁꯇꯤꯡ ꯇꯧꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯅꯔꯤ꯫